mayam punamakpu rabisangkar ni kongno khurumjari ngasi wakchinggi gulab numitni migi maronda hairaga rose day numitni haira aisi kitang thengna khangjare wakchinggi gulab da sithadaba isai amatang mayamda matik chajadraba equipment kharaga loina kudol tamjari especially say si uripok gi now Morpheaux loina singjamei 360 gi nungsibiyu now admin oibiriba men oibiriba duga singjamei 360 gi team member pudeng mukta dedicate tawjaraga isai si mayamda kudol tamjari taramna nungsibiyu dana rabisangkar na ikok manjari studio da khong bo bakti na tabanina mayam asaran yaw basu ngapiu kadana hajari ai yarai ba ai keyboard sida ai microphone thinjaraga sasi se khong jabani ado atoko phone amadagi track tharaga live oina khong jabanina asaran yaw bodo mayam ngapiu kadana rabisangkar na khong na khom jari
mayam lack oina khong manina soiran khara yawbadu punamuna ngakpiyu aigi equipment mapung phara kanda isai singsi mapung phana yamna mayamna hek tawada nungaigadaba mawngda khudol tamjage hojik mapung phadringai aigi equipment mapung phadringai gi oinadi aina khudol tamjari basina mayamna penbiyu haidana pumnamakpu aroibo oina khuramjari